Manipur Top Channel की maikei maroi bi pausing myam na thamjagi ahanbada kangla pau gi editorial myam special content moina myam na thamjari narco theorist singa political dialogue satafam thokpra Manipur gi myam na apun bigi sakta ngak na matam puna mak tang du laita na ing na tap na hingpa pami kari gumba apun bigi sakta mamadi myam gi punchi da sing na rak pathok labadi kaidau ngai da ngak pi roi haiba myam gi phirep amadi ihul asigi mayokta kana gumba mitop natraga manung gi miyoi kanglup amatana tawroi da mani Haukiba sai English ngani ka kun go humdoi gi me ahumdagi foreigners in kuki narco terrorists na apun bagi saktam thugai na ba landarak liba sigi matangda central government amadi state laingak na wadi sanaraga tang dulai tawa purakna ba khona gani hairiba si karamba basis ta wari sanaga doribino haibisa asobo hangoi mapalamdagi logi wangbada sanglak tuna drug lalonba popi thaba amadi narco terrorists na Laibak ki mathakta landara ki singa wari sanaraga warishin purakani haiba tarabadi madugi aronba agenda ama lefam thui narco terrorist singa wari sanaraga warishin purakna bahona bada apun bagi saktam ngakliba miyamna yarakadra hairiba adu naina pham thui narco terrorist singa wari sanaraga warishin purakna bahona bada tarabadi laingana landara kiba narco terrorist singa surrender tawbaga pangkhakni haina lawridabagi maram liti masida lairakliba wahangdi Miyoibagi punsida singnariba narco terrorists political dialogue tawbi yabra habisni laibaki mathakta foreigner narco terrorists miyoi khujo kharana landarakpada malem gi laibak singi manungda laiba asina military gi mapangal kanba ani suba laibak oidibani kari maram gi damak narco terrorists khujo kharana irang horakpada irang asi wari sanaraga warisin purakani haidibado kari maram laibagi no haibadu miyamna khangan pamthoi Manipur gi miyam yaun malem gi miyam punamakna tangdu laitana hingba pamdaba mata laiti adubu malem gi miyam na magi laibak ki apun besaktam thugaina ba kanaguma sing landara ko natraga mayai ka bachinjak drak ki lal narco warfare sathaktuna miyoibigi punsi laikha tana manghanna ba honarak patarabadi madugi mayokta lai habisi punamakna khangi adubu laiba asida foreigners in koki narco terrorist kharana laiba ki apun besaktam thugaina ba mati laiba asibu drak ki kaitel onthokna ba honarakliba miyoi singbu laiba asigi lusingbu singna makoibu lakshinna ba honabagi mahutta political dialogue tawraga operation purakna ba honabagi lambi thiu tarbadi madugi marumda political gueba lautuna ba lairabra haiba wahang lairakliba sigi pakum pi phamthui loinana masigi pakum kanana pigadawribagi haibsini Manipur wathoki operation purakna ba honabagi matangna miyamgi mafamda lairiba Chingabi foreigner sin kuki narco terrorist na apun bagi saktam thuwaina ba mati draki kaitel onthokna ba landaraki ba singbu kari gi damak minung sigi miyengda ngak sengduna thamlibano laiba asina lan gi maisanang nangliba manipur amadi miyam maru oina mitai singbo laiba asigi saruk ama natti haina lawba laibadagira haibana singba wahang singa sigi pakum central government api phamtui Central government Manipur laiba asigi saruk amani state asigi yellow missing migrant immigrant koki nataba singwita misingbu citizen ni haina lawbo ngamlabadi laibak thugaina ba landarakhiba narco terrorist singi mathakta military ko ba action lokotuna tangdu laitaba puraktriba karigino sin koki narco terrorist singi tuan bu mafam sing lepa laitana khudum chansinduna area domination ki thabak sing leptra cha tharakpada central force na yengduna leiba mati makhoi ga punna lanban sanminare habigi wathok leibadana tana makhoi mitmang na mitation no mai kap no hatpa yum kai mai thabada kumai gum yengduna matam sana leraklaba matungda wathok asi political dialogue no warishin purakna ba lambi thirak pai bisi peningai oidabigi mathakta miyam gi punsi bu kari su leitana lawbani haina lawroidabigi maram laiti miyam gi mafam da lairiba singnaba sing ko honana bu laingana thengnaba su thengna landarakhiba sing lamdam asigi laimai digi takthokina bu khonarabadi miyam na lainga pu thagana rakane Narco terrorist singa political dialogue sa thabi yabra laingana political dialogue sa thaba tarabadi lainga adu narco warfare sogat pani haina lawridabagi maram laiti haiba kangla pau editorial mem special content wena mem na thamjari makasa tharak poina atopa pau mana Zaribam da laidiba lainga ki loisang singi phibam ko komina yengsinkhre department khara di sangol dagi hena phibam sokle maming dagi oire Jaisandra Konthaujam Coordinating Committee on Manipur Integrity Kokomegi Assistant Coordinator Jaisandra Konthaujam na lusing mit timama na Jiribam district lairiba lainga ki loisang singi phibam haktheng na yengsinkhre
ꯖꯔꯤꯕꯝꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟ ꯈꯔꯗꯤ ꯁꯪꯒꯣꯜꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯂꯤ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯃꯃꯤꯡꯇꯒꯤ ꯑꯣꯏꯔꯤ ꯂꯩꯉꯥꯛꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯇ꯭ꯔꯥꯟꯁꯐꯔ ꯑꯃꯗꯤ ꯄꯣꯁꯇꯤꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯕ ꯈꯛꯇꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯖꯥꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯖꯔꯤꯕꯝꯗ ꯂꯩꯔꯤꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯐꯤꯁꯔꯤ ꯚꯦꯇꯤꯅꯔꯤ PWD ꯑꯃꯗꯤ ꯏꯗꯨꯀꯦꯁꯟꯅꯆꯤꯡꯕ ꯄꯨꯟꯅ ꯗꯤꯄꯥꯔꯠꯃꯦꯟ ꯇꯔꯨꯛ ꯑꯁꯤꯒꯤ ꯐꯤꯕꯝ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯥꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯖꯔꯤꯕꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯌꯥꯝꯕꯅ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯃꯃꯤꯡꯇꯒꯤ ꯑꯣꯏꯔꯤ ꯂꯣꯏꯁꯪ ꯑꯌꯥꯝꯕ ꯁꯪꯒꯣꯜꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯂꯤ ꯑꯗꯨꯕꯨ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯈꯔ ꯑꯗꯨꯃꯛ ꯇꯧꯍꯧꯔꯤ ꯍꯥꯏꯗꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯍꯟꯅꯕ ꯇꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯖꯨꯟ 10ꯗ ꯖꯔꯤꯕꯝꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁ ꯍꯥꯡꯅꯕ ꯍꯥꯏꯗꯨꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯝꯗꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯄꯨ ꯎꯁꯤꯠꯇꯕꯅꯤ ꯃꯁꯤꯗ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯐꯝ ꯊꯣꯛꯇꯦ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯃꯗꯤ ꯄꯣꯁꯇꯤꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯁꯤꯁꯇꯦꯝꯗ ꯆꯠꯊꯔꯕ ꯈꯛꯇꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯊꯣꯛꯀꯅꯤ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯀ꯭ꯋꯥꯇꯔ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯕꯁꯨ ꯃꯊꯧ ꯇꯥꯏ ꯀ꯭ꯋꯥꯇꯔ ꯌꯥꯎꯗꯅ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯍꯣꯇꯦꯜꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯑꯣꯏꯊꯣꯛꯀꯅꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯍꯣꯇꯦꯜꯗ ꯂꯩꯕꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯀꯗꯥꯏꯗꯒꯤ ꯂꯧꯒꯗꯧꯔꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯊꯧ ꯇꯥꯕ ꯀ꯭ꯋꯥꯇꯔꯁꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯆꯪꯉꯦ ꯍꯥꯏꯅꯁꯨ ꯖꯥꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯇꯨꯡꯍꯟꯕꯤ ꯉꯥꯒꯨꯝꯅ ꯃꯇꯨꯡ ꯍꯜꯂꯒ ꯆꯠꯄ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯕ ꯉꯝꯗ꯭ꯔꯒ ꯍꯥꯟꯅꯒꯤ ꯂꯩꯉꯥꯛꯇ ꯇꯥꯏꯅꯕ ꯂꯩꯉꯥꯛ ꯑꯣꯏꯔꯦ ꯈꯪꯉꯝ ꯃꯤꯌꯥꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯒꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯅꯕ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯄꯥꯜꯂꯤꯕ ꯏꯁꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤ ꯇꯨꯡꯍꯟꯕꯤ ꯉꯥꯒꯨꯝꯅ ꯃꯇꯨꯡ ꯍꯜꯂꯒ ꯆꯠꯄ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯕ ꯉꯝꯗ꯭ꯔꯒ ꯍꯥꯟꯅꯒꯤ ꯂꯩꯉꯥꯛꯇ ꯇꯥꯏꯅꯕ ꯂꯩꯉꯥꯛ ꯑꯣꯏꯔꯦ ꯍꯥꯏꯅ CWCꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯐꯣꯔꯃꯔ ꯗꯤꯄꯨꯇꯤ CM ꯒꯥꯏꯈꯥꯉꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯒꯥꯏꯈꯥꯉꯝꯅ ꯍꯥꯏ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯏꯔꯥꯡ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯃꯇꯝ ꯑꯗꯨꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨꯒꯨꯝꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯄꯨ ꯈꯥꯏꯗꯅ ꯇꯧꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯝꯂꯒꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯏꯔꯥꯡꯒ ꯆꯥꯡꯗꯝꯅꯔꯤ ꯃꯇꯝ ꯑꯗꯨꯒꯤ ꯂꯥꯟꯗꯤ ꯆꯍꯤ 5 ꯍꯦꯟꯅ ꯆꯠꯈꯤ ꯃꯤ ꯁꯤꯕꯒꯤ ꯆꯥꯡꯁꯨ ꯍꯦꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯇꯦ ꯋꯥ ꯉꯥꯡꯈꯤꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯕꯁꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯋꯥꯠꯄ ꯋꯥꯐꯝꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯥꯒꯥ MLAꯒ ꯀꯨꯀꯤ MLAꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯂꯩꯉꯥꯛ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯈꯤꯕꯅ ꯁꯦꯟꯇꯔꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯂꯩꯈꯤꯗꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗꯤ ꯐꯪꯐꯝ ꯊꯣꯛꯄ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯐꯥꯎꯕ ꯄꯨꯟꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕꯗꯤ ꯍꯣꯠꯅꯗꯅ ꯃꯤꯌꯥꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯅꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯂꯩꯉꯥꯛ ꯅꯤꯡꯊꯤꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯒ ꯍꯥꯟꯅꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯝꯕ ꯀꯣꯡꯒ꯭ꯔꯦꯁ ꯆꯩꯗꯨꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯇꯨꯡꯍꯟꯕꯤ ꯉꯥꯒꯨꯝꯅ ꯃꯇꯨꯡ ꯍꯜꯂꯒ ꯆꯠꯄ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯕ ꯉꯝꯗ꯭ꯔꯒ ꯍꯥꯟꯅꯒꯤ ꯂꯩꯉꯥꯛꯇ ꯇꯥꯏꯅꯗꯨꯅ ꯂꯩꯕ ꯂꯩꯉꯥꯛ ꯑꯣꯏꯔꯦ ꯍꯥꯏꯅ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯔꯥꯜ ꯀꯌꯥ ꯁꯤꯔꯛꯂꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯏꯁꯇꯦꯠꯁꯤꯗ ꯂꯥꯛꯄꯒꯨꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯈꯠꯂꯤ ꯍꯥꯏꯕꯗꯨ ꯈꯪꯍꯟꯐꯝ ꯊꯣꯛꯄꯅꯤ ꯃꯤꯌꯥꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯁꯇꯦꯠ ꯑꯁꯤꯗ ꯂꯥꯛꯅꯕ ꯍꯥꯏꯔꯤꯕ ꯃꯍꯥꯛ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯒꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯒꯥꯏꯈꯥꯉꯝꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ KCP PWGꯅ ꯆꯤꯔꯨ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ ꯃꯥꯏꯔꯟꯒꯤ ꯆꯤꯔꯨꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ KCP PWGꯅ ꯁꯔꯨꯛ ꯌꯥꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯂꯨꯞ ꯑꯁꯤꯅ ꯍꯣꯠꯅꯖꯒꯅꯤ ꯍꯥꯏꯅ ꯆꯤꯔꯨꯒꯤ ꯏꯔꯩꯆꯥꯁꯤꯡꯗ ꯏꯀꯣꯛꯅꯣꯅ ꯍꯥꯏꯖꯔꯤ ꯍꯥꯏꯗꯤ ꯂꯨꯞ ꯑꯁꯤꯒꯤ PRO ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯃꯩꯔꯥꯟꯒꯤꯅ ꯇꯧꯔꯝꯕ ꯁ꯭ꯄꯥꯏꯒꯤ ꯊꯕꯛꯁꯤꯡꯒꯨꯝꯕ ꯆꯤꯔꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯃꯩꯔꯥꯟꯒꯤ ꯂꯨꯞꯅ ꯋꯥꯍꯪ ꯄꯣꯍꯪ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯁꯥꯕꯨ ꯃꯔꯥꯜ ꯌꯥꯖꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯂꯨꯞꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯃꯤꯌꯥꯝꯗ ꯁꯤꯟꯅꯈꯤ ꯂꯨꯞꯀ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 19 ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ ꯑꯍꯤꯡ ꯄꯨꯡ 1:05 ꯇꯥꯕꯗ ꯃꯅꯣꯔꯟꯖꯟ ꯑꯦꯂꯥꯏꯟꯁ ꯃꯩꯀꯩ ꯉꯥꯛꯄ ꯍꯥꯠꯄꯗ ꯌꯥꯎꯕ ꯃꯤꯑꯣꯏꯅꯤ ꯑꯃꯁꯨꯡ ꯃꯅꯣꯔꯟꯖꯟ ꯍꯥꯠꯄꯗ ꯃꯍꯥꯛꯅ ꯁ꯭ꯄꯥꯏ ꯑꯣꯏꯕꯒꯤ ꯂꯨꯄꯥ 10,000 ꯂꯧꯗꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ ꯃꯩꯔꯥꯟꯒꯤ ꯂꯨꯞꯅ ꯃꯍꯥꯛꯄꯨ ꯑꯥꯛꯄ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯔꯕꯅꯤ
अदुबु सिरु इसिल इनाउसिंग इमा इबेल मियांग येंगदुना फाइन ओइना लुपा लाख 5.5 थासगी कुनगा मंगादा पीबा हाइना यानकी हाइरिबो वाफम सि अमत ओइना यानराबा मतुंगदा माइरानगिन सिरु मियामना सिनाखिबने अदुबु महाना लैखिदबा सि थमोइ सोकना लुपना नुवाइतबा फावबगा लोइना मतुंगदा अमु हाना थोक्तनबा लुपकी मैकेदिगी होनाजगे सिरु इसिल इनाउसिंगसु मतुंगदा असिगुम्बा माइरानगिनगी थावगोकुम्बा थोक्तनबा होटनामिना सि हाइनसु फोंदोरकली अतोप पावमना JNMDA की मताना गवर्नर वाफम क्या थमख्रे जवाहरलाल नेहरू मणिपुर डांस एकेडमी JNMDA डायरेक्टर P बिलास नंगसी राजभवन गवर्नर अनिशा उइके उनदुना एकेडमी की महिरोइसिंगना हाउसु मणिपुर ओइरिब इरांग असिना खुदोंसादब क्या मयुक्नरिबसिगी मतांगना वाफम क्या थमदुना खनख्रे एकेडमी की एडवाइजरी कमिटी की मिफम अमा हायंग पांथोक्तुना संगीत नाटक एकेडमी अमसुम स्टेट कला एकेडमी की मतंग वाफम क्या खनगनी हाइनसु गवर्नर द खनखि हदक नौना राजभवन ngak sinanaba thamliba chamaga mapan suba CRPF battalion की कमांडेंट ओइरबा गोविंद प्रसाद ngasi गवर्नर अनिशा उइके ग उनदुना गवर्नर अमदि राजभवन की सिक्योरिटी की मतंग वरि सनखि हाइदि मरकसिदा असम राइफल्स की डायरेक्टर जनरल लेफ्टिनेंट जनरल प्रदीप चंद्रन सु ngasi राजभवन दा गवर्नर अनिशा उइके ग उनदुना वरि सनखरे उनबदुना ममांग सही की मेदगी मणिपुर थोकलिबा इरांग असिगी मतंग अमदि सिक्योरिटी न लखलिबा थौरांगी मतंग वरि सनखि अमदि मणिपुर मौसागी फिबम द हंजिलंगना होनाबदा असम राइफल्स न लौरिबा थौदांग क्या स्पौदंखि गवर्नर नसु असम राइफल्स की थौदांग मुसिंग थाखि हाइदि अमरोमदना DMU की महिरोइसिंग तालिबा डिमांड थबक तो ओंथो NSUI DMU की मखादा अंडर ग्रेजुएट तमलिबा महिरोइसिंग तालिबा डिमांड सिंग असि अथुबा मतमना थबक तो ओंथोपियो हाइना NSUI की मैकेडी की लैंगा यावना मरी लेनबसिंग पुनिंग सिंगसिलखि यूनिवर्सिटी असिगी महिरोइसिंग थमैबन मैसनाम लेकाइद लैबा इमा पांथोइबी कम्युनिटी हॉल दा मखाताना संगसिलिबा सराहेनबी खोंजंग मुसावतुना खोंजंग अदुर सरुक याखिबा NSUI की नेशनल जनरल सेक्रेटरी MD Kabir Ahaman Fundokibada, Myro Singna Talib demand singasi Madam Sabadi Mane, Masida Lenga Amadi Madila never singna, Kansin Ushina than a labor sit level Tibanaki. Sarahian Biki Kongzanga to the Saru Yaradana, NSUI Manipurgi Vice President, yes, Langwanmana Fondokibada, Mahiro Singna Nintina Mahitamzage, Haina Sanchilapa Kongzang Kudimakta, NSUI Nasusar Yagane. Hayang Pau given the Mahiro Singna Governor Pishin Kiba, Sirola Dugi, positive response Latrabadi. NSUI na mahiro loop kya ga pulaga sanction bi yaba khongjang sing sanction laga naikhi atopa pawmana national highway da satliba transporter sing na matik sab security PB na PM da memorandum pishinkre national highway kuntra ga taret imphal jiribam lambi da petroleum products puthok pusin tawriba transporter sing na thengnariba khudongsa da kya si yenglaga matik sab security PB na prime minister Narendra Modi da memorandum ama pishinkre Prime Minister Pishin Kiba, Memorandum Maduda, Hawkiba Sahi English Singaniga Kungo Humdagi Me Humdagi Tokliba, Kanglukiba, Irangashina Maramoraga, Isterasigi Nomagi Sang the Yadraba Polamkia, National Highway the Purana Bohonavada, Transporter Sing Sound Kudong Sadabakia Mayunari, Masigi Matakta, Tuan illegal tax Kia Highway the Tibata, Maramoraga, Postagi Mamalsu, Ate Stetchingagi Mamalka Henawangli. Housing transporters in the Teneri Kudong Sada Kiasi Yanglaga, transporters in Gidamak Matikzaba, security PB Nabak Wapam Kiamasu, Memorandum Asitapali. High River Memorandum Asi, Union Home Minister Amit Shah, Road Transport and Highways Minister Nitin Gadkari, Petroleum and Natural Gas Minister Hardip S. Puri, Sub Minister N. Viren, Manipur Sub Secretary, Manipur Police DGP Yaun Oil Marketing Company Singi Regional Head sing the soup Thakre high then soup pouch the Mahatana Fondorakli Atopa Famadana Inkta Pahanjirana Bahona with the CM Viren Gitabak Thorum sing the Sakut Minasi BJP Kangabuk Mandal Lamdamasigi Tungi Fanabatari CM Viren Buhunbama Disai Bigi Muta Equikudi Magma Kitabak Thorum sing the Sakut Minaduna Lamdamasi the Inkta Pahanjirana Bahona Mina Tanja Lomina Siena BJP Kangabuk Mandal Gi President Ningthausam Ramanandana Fondopre Wapam asing asi khangabok ta leiba BJP khangabok mandal gi office ta pangthokpa pawgmi phamada Ramanandana Fudokibani mana makhatan hai Manipur hausi thokliba asobu irang asina mara moiraga lanje naraktuna relief camp da laidiba singi awawda BJP khangabokna saruk yaduna lakli Varat lenga amadi Manipur lenga anina irang asa lusinanaba kana khonaduna lakli
ꯃꯁꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯑꯦꯟ ꯕꯤꯔꯦꯟꯕꯨ ꯊꯥꯒꯠꯂꯤ ꯑꯆꯧꯕ ꯏꯔꯥꯡ ꯑꯣꯏꯕꯅ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯁꯣꯏꯗꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯕꯤꯖꯦꯄꯤ ꯈꯪꯉꯕꯣꯛ ꯃꯟꯗꯜꯅ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯁꯤꯑꯦꯝ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯨꯕꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯂꯝꯗam ꯑꯁꯤꯒꯤ ꯀꯥꯏꯊꯔꯛꯂꯤꯕ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯕꯨ ꯀꯟꯅꯅꯕ ꯁꯤꯑꯦꯝꯅ ꯂꯧꯈꯠꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯟꯕꯅꯤ ꯂꯝꯗam ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯁꯤꯑꯦꯝꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯊꯤꯅ ꯉꯥꯡꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯂꯝꯗam ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯑꯃꯗꯤ ꯂꯝꯗam ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯔꯥꯃꯥꯅꯟꯗꯅ ꯃꯤꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗam ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯕꯤꯖꯦꯄꯤ ꯈꯪꯉꯕꯣꯛ ꯃꯟꯗꯜꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯄꯗ ꯃꯟꯗꯜꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯃꯁꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗꯅꯤ ꯃꯁꯤꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯒꯠꯂꯛꯄ ꯌꯥꯏ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯅ ꯑꯁꯨꯝꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯖꯤꯔꯤꯕꯝꯅ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯀꯨꯀꯤ ꯂꯍꯧꯂꯨꯞ ꯑꯃꯒ ꯑꯁꯥꯝ ꯄꯨꯂꯤꯁꯀ ꯈꯨꯠ ꯊꯣꯛꯅꯕꯗ ꯂꯜꯍꯧꯕ ꯑꯍꯨꯝ ꯁꯤꯔꯦ ꯖꯤꯔꯤꯕꯝꯅ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯅꯤ ꯀꯨꯀꯤ ꯂꯍꯧꯂꯨꯞ ꯑꯃꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯈꯨꯠꯄꯨ ꯑꯃꯒ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯒ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯂꯜꯍꯧꯕ ꯑꯍꯨꯝ ꯁꯤꯔꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗ ꯑꯁꯥꯝꯒ ꯃꯅꯤꯄꯨꯔꯒ ꯇꯥꯏꯅꯕ ꯉꯝꯈꯩꯗ ꯂꯩꯕ ꯕꯨꯕꯥꯟ ꯆꯤꯡ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯁꯥꯔꯒꯤ ꯀꯁꯨꯗꯔꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯄꯨꯂꯤꯁꯅ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯕꯨꯕꯥꯟ ꯆꯤꯡ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯃꯗꯨꯗ ꯕꯨꯕꯥꯟ ꯆꯤꯡ ꯂꯣꯝꯗ ꯆꯠꯄ ꯂꯝꯕꯤꯗ ꯂꯩꯕ ꯒꯪꯒꯥꯅꯒꯔ ꯄꯥꯔꯠ 6ꯗꯒꯤ ꯂꯜꯍꯧꯕ ꯃꯤꯑꯣꯏ 3 ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯒꯠꯈꯤ ꯍꯥꯏꯗꯤ ꯐꯒꯠꯄ ꯉꯝꯈꯤ ꯐꯒꯠꯂꯕ ꯃꯤꯑꯣꯏ 3ꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯦꯟꯕꯣꯜ ꯂꯩꯂꯥꯛꯇꯒꯤ ꯖꯣꯁꯨꯋꯥ ꯆꯍꯤ 35 ꯑꯄꯣꯛꯄ ꯇꯨꯡꯍꯥꯃꯤꯊꯥꯡ ꯀꯧꯏ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯑꯁꯥꯝꯒꯤ ꯂꯈꯤꯄꯨꯔꯒꯤ ꯐꯣꯂꯦꯇꯥꯜꯗ ꯂꯩꯕ ꯀꯦ ꯕꯦꯊꯦꯜ ꯕꯨꯕꯥꯟ ꯈꯥꯟ ꯗꯤꯜ ꯈꯨꯔꯁꯇꯒꯤ ꯂꯂꯨꯡꯋꯤ ꯃꯥꯔ ꯆꯍꯤ 28 ꯑꯄꯣꯛꯄ ꯂꯥꯔꯦꯝꯁꯥꯡ ꯃꯥꯔ ꯑꯃꯗꯤ ꯂꯥꯜꯕꯤꯀꯨꯡ ꯃꯥꯔ ꯆꯍꯤ 39 ꯑꯄꯣꯛꯄ ꯂꯥꯜ ꯊꯥꯕꯦꯜ ꯃꯥꯔ ꯀꯧꯏ ꯍꯥꯏꯗꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ 3 ꯑꯁꯤꯗꯒꯤ AK-47 ꯔꯥꯏꯐꯜ ꯑꯃ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ ꯀꯥꯞꯄ ꯌꯥꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯗꯤ ꯐꯒꯠꯂꯕ ꯃꯤꯑꯣꯏ 3ꯅ ꯑꯇꯣꯞꯄ ꯂꯜꯍꯧꯕ ꯀꯌా ꯑꯁꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯉꯝꯈꯩꯒ ꯇꯥꯏꯅꯕ ꯕꯨꯕꯥꯟꯁꯤꯡꯗ ꯂꯣꯠꯇꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯐꯒꯠꯂꯕ ꯃꯤꯑꯣꯏ 3 ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯇꯥꯛꯍꯟꯕꯗ ꯕꯨꯂꯦꯠ ꯄ꯭ꯔꯨꯞ ꯖꯦꯀꯦꯠ ꯑꯃꯗꯤ ꯍꯦꯜꯃꯦꯠ ꯎꯞꯍꯟꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯪꯁꯤꯟꯈꯤ ꯍꯥꯏꯗꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯑꯗꯨꯗ ꯑꯁꯨꯛꯄ ꯎꯃꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔꯅ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯐꯝ ꯇꯥꯛꯍꯟꯅꯕ ꯄꯨꯔꯛꯈꯤꯕ ꯃꯤꯑꯣꯏ 3 ꯑꯗꯨ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈꯤ ꯈꯨꯗꯛꯇ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯁꯥꯏꯅꯥꯏꯗ ꯂꯩꯕ PICꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡ ꯆꯠꯊꯈꯤ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟड ꯍꯣꯁꯄꯤꯇꯥꯜ ꯁꯤꯜꯆꯔꯗ ꯔꯤꯐꯔ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯗꯣꯛꯇꯔꯁꯤꯡꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ